ngasisu mya Manipur top channel gi maikedi special content ama myam da share tawjage myam loi fok taminasi yam namak nungai gadru bu content ni khangjin bada kanaraba mathak thongbu singi ya thangna lumna lauduna Afghanistan mission da laikhidraba Major Jotin gi punsi khongsat Lieutenant Colonel L Manongba Indian Army Battalion yam share tawjarage Kabul samudra imaidigi मीटर लिसिंग मगा सैटरेट का मौद्रगा मथोई वांगना लेबा मरमना फेब्रुआरी की मतमदा आयामबना का हेना इंगबा 0 डिग्री की मखादा लेबा मफम अमने मेजर जोतिन मफमदुदा इंग लिसिंग अनी का तरा फेब्रुआरी थुंगलबा मतुंगदा इंडियन मिशन हॉस्पिटल लाखिबा अनाबसिंग येंगबा होरमखी फेब्रुआरी की तांग कुनगा तरुकी अयु अंगनबा पुंग तरुक मखाई ताबा मतमदा बुरकाना कुप्पा lalhauba ahum amasum makhoige loinaba driver amana kabulgi serai nawada leiba nurget house ki concrete ki phaklang adu la nasatnaba honarakhi matamduda Major Jotin amasum mahaka loinaba barat ki staff mafam duda leirami thangnabada leiba guest house sing dasu atopa leiba ki miyoi kya leirami mafam duda duty taramba Afghan security guard amasum lanai gi khulai paiba security miyoi singna lalhau singdubu thingnaba honakhi mikup tuda lalhau singdu sienaba honakhi gari tharokpa misaktuna yet yogadaba meter humphumuk watlingaida masamak yauna gari adusu pokhai halamkhi safu kalaba bom duna fit taragani thoi pakpa meter kunthraga manga luba kom ama semkhi lalhauba ahum dudagi ani amana thangnabada leiba get house singda sangkhirami ahum suba misa aduna Major Jotin amasu mahaki loinaba singna lairiba nur get house da sangkhi lalhau singdu masana masabu sijaraga pokhai hanba bomna yomba bel litlami thangnabada sanghiba lalhauba anidugi manungda amadi masana masabu loisinjaraga bom pokhai hanki bom duna pokhai bada haukhiba ahaubaduda atopa lalhaubadu sienkhirami Nurget house da sanglakhiba lalhaubaduna mafamduda lairamkhiba barat ki miyoi sing koi thithiki makhutta paiba nongmai round kya kaptuna grenade langduna hindi ngangba miyoi sing thiki asumna lakhibana mahak Major Jotin lairiba kadugi thongjinda makhutta AK-47 assault rifle paiduna lairamkhi mikuptuda lalhaubadugi masada grenade loikhiramle asumna mikup tuda Major Jotin lalhaubaduga mitka mayoknaduna lepnarami lalhaubaduna makhutta pairamba nongmai adu thangatuna Jotinda kapnaba honakhi adugumlaba taibang thawai lanbaga pangkhak oiraba mikuptuna Major Jotin asiba haiba posaktugi maithongda akiba phaudana saithabagi awatpatana oiragadaba thauna utuna lalhaubaduga khuthanakhi Mausadigi sana khonabada thawai yarokiba Major Jotin doctor amadigi mathauna leiraba misak onkhi aphapata khanthabagi matam leitraba tanjaduda mahana utkhiba mathauna maringjel wahaina iduna saithabagi loiba nairaroi matamduda Bharat Sarkar amasu Afghanistan Sarkar anigi yanaba matungina khulai paiba yaramde asumna ikhang khangauduna Major Jotin lalhaubadubu songsinduna namnakhi ngaiha khut thanaraba matung Major Jotina lalhaubadubu khudum chanki amasum lalhaubadugi makhutta pairambe AK-47 du laimai de takhi masa mau faraba doctor aduna khudum chanbadagi upai leitraba lalhaubaduna selakhiba bom gi phizol adu pokhayan khi sakti leiraba bom aduna mina kuppa makhoi animake haksang singdu maset kya thoanki mathauna maringjel phaba Major Jotina asibabu nokna mayukna duna mathwai thadoktuna mahaki loinaba singi punsi kanki mathak thongba officer amasum mina ohoba kayana asumna paudamki madudi thogdoktuna Major Jotin ge haksangi kaya ayamba maset tahanki mahaki kongomnaroidaba sakpham adudi samamasum makoi maina sakpagi khudam natana ka hena sokidi asumna mahakna mariba kidama khwaidigi thak wangba mongda mathwai thakhi yeknabagi mayokta nokna kananasu henba ngamloidaba mathona maringjin utpangamkhi mahakna doctor ama officer ama oina lusingba ama oina miyoibigi punsibu kannanaba training
अनिरक फंखिबदुना माकी लोइनखिबा खुलाई पाइद्रबा मिरई चासिंगी थवाई कन्नबगिदमक मथवाई खुबाकता हापतुना अरोइबा येहेप तानखि मसिदगी हेनबा करी करम मथौना मरिंजल अमसुम काथोकपा लेरमखिनी मीना ओहौबा कनाना असुमना हाई मदुदी ललौसिंगदु उर्दू लोल ngangi अफगान सिजिनबा पास्तो नत्रगा उरी लोल nganगदे मरम असिदगी ललहौबसिंगदु लंस्कर ई तोयबगी ललहरुप कांगबु ओइरम याई खनखि लाइबक थीबा थौदो अदुना मेजर जुतिनगी थवाई याउद्रबा हक्सांगदु इंडियन एयर फोर्स स्पेशल फ्लाइट अमदा इंग 2010 गी फेब्रुवारी 19 इम्फाल एयरपोर्ट नुंगथिल पुंग अनि मखाई ताबद फुरखि इमुंग मनुंग सगनते मरी मता मरुप मपांग आर्मी गी डिविजनल कमांडर लुसिंग कया याउना मेजर जुतिनगी थवाई याउद्रबा हक्सांगबु अरोइबा इकाई खुनबु उटपगा लोइनना संदाजली कथि अरोइबा मथौ मंगमदी महाके हौरखम ओइरिबा नंबोलदा पांगथोखि लायोइख्रबा मेजर जुतिनगी अपोक्पि ममागी मफमदा मसाना महाके काबुल खोंगसतकी मरमदा वोहै अमा फावबा खंगलमदी हाइदुना ताक्षी सोनजखि करिगुम्बा खोंगसत अदु खंगलम्बा थोक्लबदी माके खोंगसत अदु ओइथोक्लमदबसु याय लाइबक थिबा थौदो अदु नंगलमदबसु याय अदुबु माके पुंसीगी अरोइबा फिदमदी माग मसाना कनासु खंगंदना हानना इथोख्रबगा पांखक ओइख्रे थवाई याउद्रबसु माकपुदी असेंगबा असुंबा मियांगी लमजिंग मैरा अमा ओइना माना लैखिद्रबा मतुंग इंग 2013 गी जनवरी गी तांग 13 जनतंत्र दिवस नुमिता मेजर जुतिनबु अशोक चक्र पीदुना मतमदुगी भारत की प्रेसिडेंट श्रीमती प्रतिभा देवी पटेल न इकाई खुमनबा उतखि मना अदु महाकी पोकमिनबा मनाउनुपा प्रोफेसर एल बॉय सिंहाना लौखि हाइरिबा अशोक चक्रासी लेबा असिगी ख्वाइदगी थाकवांगबा मथौना मरिंगज लैबसिंगबु इकाई खुमनबा उतपा मनाने मेजर जुतिना मनासी फंगबा आर्मी मेडिकल कॉर्पस की अहानबा ऑफिसर ओइरि अशोक चक्रासी मथौना लैबसिंगदगी ख्वाइदगी अहेनबदा पीबा परम वीर चक्रगा मानबा अदुगुंबा मिंगथोलनी इंग 1952 पीबा हौरखिबा मियेंग असि ngasi फावबदा मथौना मरिंगजे लैबा मियोय मार्फुगु हुमदोय खकना फंगबा ngamli आर्मी मेडिकल कॉर्प्स अमसुम मसिगी संस्थान क्याना मेजर जुतिना उतखिबा कथोकपदुबु लेमना मांगखिदनबा ngasi फावबु होनबा लेप्ट्री आर्मी मेडिकल कॉर्प्स सेंटर अमसुम कॉलेज लखनऊ एंड असिगुमलबा भारत इमागी ख्वाइदगी मथौना लैरबा मपारी सिबु इकाई खुमनबु उतपा ओइना सेंटर असिगी मपुंग ओइबा ऑडिटोरियम बु माकी मिंगदा मेजर लैसम जोतिन सिंहा एसी ऑडिटोरियम हाइना मिंगथोनख्रे मसिगी सुमथक्ता सेंटर असिगी कैंपस मनुंगदा लैबा लमलोंग मरी फांग मरु ओइबा जगा अमबु मेजर एल जे सिंहा एसी सौरहा हाइना मिंगथोनख्रे इंग 2013 डिसेंबर मिलिटरी हॉस्पिटल सिहर हरियाणा की कार्मी खुदिमकना पुनसिंदुना मेजर जोतिन की मूर्ति अमसु खिनख्रे इंग 2013 की डिसेंबर लैमखोंग लैबा मिलिटरी गैरिसन दसु माकी मूर्ति अमा खिनबदा नतना मतमदगी डिविजनल कमांडर्स माकी मिंगदा जोतिन मेमोरियल पार्क मिंगदा मिंगथोंदुना इकाई खुनबो उतखि पनबा याई हाइरिबा मूर्ति अदु मेजर जोतिन के पोकनाफम लमदम ओइरिबा नंबोल लैबा लाइयेकपा एल फोनिंद्रो सिंहाना साबने इंग 2019 अगस्त तांग 13 मणिपुर सरकार मेजर लैसरम जुतिन सिंहा अशोक चक्र पासमुमस एक्स ग्रेसिया स्कीम फॉर नॉर्थ ऑफ मणिपुर किल इन एक्शन हाइना मिंथोनबा स्कीम अमा सेमख्रे स्कीम सिगी मतुंग इन्ना लानफमना थवाई थाख्रबसिंगी इमुंग मनुंगी मियोइसिंदा लुपा लाख 5 गी सनफम फंगनगदौरी ngasi samas asina horakliba tungi yumbi oigedoriba naha singna lamjing maira oibinaba masakna manga lairaba miyoi darkar lei major jotin nungsadagi thamoi panba aduga mathauna lairaba kathokpada nasungba pokhidraba maraiba amasu majati gi damak thawai katkraba lamjingba lamyanba amani haibada haimanba thokloi ngasi aikhoigi iraibak iramda manipurna asigumlaba thauna lingjal faraba misa asibu aikhoigi lambi lam taknaba lamjing maira oina uba tangai fade hainasu ngasigi sigi content sina me khata nasu phongdorog duge mayam su sigi content si tabi bulor matungda mayam gi wakhalonda kari lebibege haidu sungsoi sudana comment box ta comment amtang thambiram haina channel sigi makai digi request tawjari and thank you.